Chief Minister Sindolaga Kari Thorakani Khtnjbni yade Amit Shah manipurgi irang terrorism nate kanglupki irang ni nakal ani na yanagadaba waroishin ama thiduna puthokani Union Home Minister Chief Minister Sindokpa natraga Sindoktaba party ne logodaba waripni adubu Manipurda hojik oiba phibam asida Chief Minister Sindokluraga kari oirakani haibasi khandaba yade wadaba yade haina Union Home Minister Amit Shah na phongdokre India Today na sinba agenda Aastak 2024 haina mingthonba talk show amada Chief Minister Sindoklabadi Manipurda mahusagi phibamda hanjalakani haina phongdoknaba leirabasu Chief Minister Nongthombam biren bu silloi haiduna center na sikhang khangduna leiri haina hanglakpo wahang amagi pokhumda Union Home Minister Amit Shah na mahak mathaki wafam asi phongdokladuna mahak na hai Chief Minister N biren hojik muknariba community amagi miyoi ni haiba khangi muknariba nakal ani gi miyoi singna wari sari nakal ani mangna yanagadaba waroishin ama soiduna thiduna puthokani talk show adugi host oiriba India Today gi journalist Rahul Kanwal Amit Shah da nahak asi miyamna Sardar Vallabhbhai Patel gi mathangda matik leibo Home Minister amani haina thagatnari hojik fawa numit chatruk suraba Manipur gi irang asi loisinba ngamdriba karigino haina hangki wahang asigi pokhum pireduna Amit Shah na hai Manipur da hojik thokleba crisis asi terrorism natraga dharmaga mari leinade tasengna masi ethnic violence ni mungnariba nakal ani magna yabo waroishin ama porakani mangna makha taraduna Manipur gi puwari da kanglup ki oiba hingsa thorakpa matamda sahi ama makhai adumuk sathai sahi ahum yongna thokiba su yauki maduda miyoi mayam ama siki masi lengak asina isu na thaina bo wafam puthokpa nate state asigi background adu haibani Manipur da ngasi mak thokliba irang asina mipum khudimaki pukningda nungaitaba pohole adubu Haujikti state asida hingsa thokpagi changyamna hanthari haujik Manipur da hingsa hantarakpadagi makhoina opposition party na political gi khudong saba lawduna parliament manungda law khongduna irang kangkhat hanaba hotnaba pamribani haina Amit Shah opposition party singbu maral sikhi BJP na lusingba NDA lengak ki ahum siba tam lakpadagi ahanba Amit Shah gi media interaction asida Home Minister na hai one nation one election gi matangda pukhatladuna masi federalism gi principle hanthahale haina opposition party na ruling party da maral siribo wafam sing aran bani India pumbada chap manaba matam amada election pangthoknaba BJP na puthoklibo wafam sogatladuna Jawaharlal Nehru amasung Indira Gandhi election tokhai na tawbagi machat asi hokdoklambani haina su Amit Shah na maral sikhi